ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯅꯤꯡꯕꯒꯤ ꯁꯥꯞꯇ ꯀꯨꯔꯥꯛ ꯑꯃꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯐꯠꯇꯕ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯋꯥꯍꯩꯗ ꯊꯥꯖꯔꯨꯕꯅ ꯑꯐꯕ ꯄꯨꯝꯅꯃꯛꯄꯨ ꯐꯠꯇꯅ ꯂꯣꯏꯅ ꯎꯔꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯐꯥꯎꯕ ꯇꯧꯔꯨꯕꯒꯤ ꯃꯗꯨꯗ ꯐꯪꯂꯛꯄ ꯆꯩꯔꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯟꯁꯤꯗꯨꯃ ꯅꯤꯡꯉꯝꯗꯅ ꯂꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯅ ꯐꯝꯕꯥꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ, ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯌꯥꯝꯅ ꯇꯧꯕ, ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯜꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ प्रजा ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯒꯤ ꯃꯃꯥ ꯇꯣꯏꯔꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯆꯥꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯠꯀꯗꯕꯅꯤꯀꯣ." ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯅꯆꯥ ꯑꯩꯅ ꯁꯣꯏꯗꯅ ꯏꯟꯖꯒꯅꯤ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯠꯇꯅ ꯀꯅꯥꯅ ꯍꯥꯏꯕꯕꯨ ꯏꯜꯂꯨꯒꯅꯤ? ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯃꯆꯥ ꯍꯥꯏꯕꯁꯦ꯫ ꯃꯔꯝ ꯃꯣꯛꯄ ꯃꯆꯥ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯗꯤꯅꯦ ꯂꯥꯏꯅꯁꯨ ꯆꯥꯟꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯊꯣꯏꯕ, ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯛ ꯑꯣꯏꯕꯅꯤꯀꯣ꯫ ꯏꯃꯥꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ ꯍꯥꯏꯕꯗꯥꯏ꯫ ꯏꯄꯥꯒꯤ ꯃꯒꯨꯟ ꯑꯗꯨꯕꯨ ꯃꯆꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ, ꯃꯌꯦꯡ ꯀꯔꯤꯁꯨ ꯇꯥꯍꯜꯂꯣꯏ ꯏꯃꯥ꯫ ꯅꯄꯥꯕꯨꯡꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏ ꯄꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯍꯨꯝ ꯂꯩꯔꯤ꯫ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯪꯂꯥꯟꯗꯅꯤ ꯅꯃꯥ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ꯫ ꯏꯃꯥ, ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕꯤꯈꯣꯀꯣ ꯏꯃꯥ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯌꯦ, ꯅꯃꯥ ꯑꯩꯅ ꯍꯧꯗꯣꯛꯀꯦ ꯈꯟꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯁꯨꯝꯃ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯆꯥꯒꯤ ꯅꯊꯧꯅꯒ ꯌꯥꯝꯅ ꯆꯤꯟꯕꯅꯦ꯫ ꯍꯧꯗꯣꯛꯄ ꯑꯃ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ꯭ꯔꯕ꯫ ꯏꯃꯥ, ꯀꯔꯤ ꯋꯥꯕꯨꯅꯣ? ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯏꯔꯣ꯫ ꯀꯔꯤꯕꯨ ꯑꯣꯏꯅꯤ? ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯗꯅ꯫ ꯅꯪ ꯑꯁꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯣ ꯆꯞ ꯆꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯤ ꯅꯪꯕꯣ꯫ ꯏꯃꯥ, ꯋꯥꯐꯝꯗꯨꯃꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯍꯩ, ꯅꯍꯥꯛꯀꯤ ꯆꯍꯤꯗꯨ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯍꯥꯏꯌꯣ, ꯏꯃꯥꯗꯅꯦ ꯏꯀꯥꯏꯕ ꯑꯝꯇ ꯂꯩꯇꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯏꯆꯥꯒꯤ ꯈꯪꯅꯖꯕ, ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯥ ꯏꯃꯤ? ꯄꯣꯏꯔꯩꯍꯟꯅ ꯏꯀꯥꯏꯅ ꯈꯨꯝꯖꯩ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣꯗ ꯏꯃꯥ? ꯅꯆꯥ ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯂꯨꯗꯦ, ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨꯁꯨ ꯍꯟꯅ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯗꯕꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯉꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯌꯨꯝꯂꯦꯛ ꯆꯥꯔ ꯇꯝꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯅꯤ? ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤ? ꯐꯔꯦ, ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ꯫ ꯈꯪꯗ꯭ꯔꯤꯃ, ꯏꯃꯥꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯃꯗꯨ ꯍꯦꯛꯇ ꯇꯧꯕꯤꯔꯣ꯫ ꯅꯆꯥ ꯑꯩꯒꯤꯗꯤ ꯍꯦꯛꯇꯃꯛ ꯌꯥꯖꯔꯦ꯫ ꯇꯣꯏꯔꯩꯃꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯃꯁꯤꯅ ꯁꯣꯜꯍꯧꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯗꯒꯤ ꯅꯥꯊꯩꯗꯨꯅ ꯑꯩꯗꯤ ꯆꯠꯂꯨꯔꯕꯣꯏ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯤꯡꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯑꯁꯨꯝ ꯇꯧꯔꯤꯉꯩꯗ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯜꯍꯧꯔꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯏꯃꯥꯅ ꯁꯤꯜꯂꯛꯀꯗꯕꯁꯤꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯇꯣꯏꯔꯩꯃꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ
ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯨꯅ ꯃꯇꯥꯎ ꯁꯥꯟꯅꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯃꯃꯧ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯑꯗꯨꯉꯩ ꯑꯩꯒꯤ ꯏꯇꯥꯎꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯊꯥꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯒꯥꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯆꯥꯁꯤꯡꯒꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯋꯥꯐꯝ ꯑꯗꯨꯃ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯌꯥꯔꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗ ꯑꯃꯨꯛꯇ ꯍꯥꯏꯈꯤꯒꯦ꯫ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯑꯔꯦꯞꯄ ꯋꯥꯐꯝ ꯑꯃ ꯈꯪꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯃꯤ ꯑꯃ ꯍꯦꯛ ꯊꯥꯕꯤꯔꯛꯑꯣ, ꯑꯩꯉꯣꯟꯗ ꯄꯥꯎ ꯌꯧꯍꯟꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯏꯔꯩꯃꯁꯨ ꯃꯌꯨꯝ ꯂꯩꯕꯥꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯏꯔꯩꯍꯟꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯄꯣꯏꯔꯩꯍꯟ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯍꯥꯏ, ꯇꯔꯨꯕꯤ, ꯅꯪꯕꯨ ꯑꯩꯒꯤꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯍꯩꯅꯕ꯭ꯔꯣ? ꯀꯔꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ? ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯂꯨꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯤ꯫ ꯑꯗꯣ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯜ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯃꯥꯏꯀꯩꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤꯀꯣ꯫ ꯇꯔꯨꯕꯤꯅ ꯈꯨꯝꯃꯤ, ꯍꯣꯏꯕꯨꯗꯤ ꯍꯥꯏꯕꯕꯨ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯔꯜ ꯃꯌꯥꯝ ꯑꯃ ꯇꯤꯡꯗꯨꯅ ꯇꯣꯛꯍꯧꯅꯤꯀꯣ꯫ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯃꯛ ꯅꯪ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪ ꯑꯩꯅ ꯇꯥꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯍꯣꯏ, ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯌꯦꯡꯍꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯩ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡꯖꯕ ꯂꯣꯏꯖꯔꯦ꯫ ꯈꯣꯡꯁꯥꯟꯕ ꯌꯥꯔꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯃꯄꯥꯜꯗ ꯂꯩꯔꯝꯃꯣ, ꯑꯩꯁꯨ ꯊꯣꯛꯂꯛꯂꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯃ, ꯑꯩ ꯂꯝ ꯌꯦꯡꯕ ꯆꯠꯂꯨꯒꯦ꯫ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯐꯖꯅ ꯆꯠꯄꯤꯔꯨꯔꯣ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯃ ꯇꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯃ ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯔꯤ ꯂꯩꯔꯦ? ꯆꯪꯉꯛꯑꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ꯫ ꯅꯨꯄꯤꯗꯨ ꯐꯤꯗꯥ ꯊꯥꯔꯤꯕꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯝꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯦ ꯅꯅꯥꯏꯅ ꯂꯩꯃꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯍꯧꯖꯤꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯆꯠꯄꯤꯈ꯭ꯔꯤꯕꯗꯣ ꯀꯔꯤ ꯊꯕꯛꯀꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯒꯦ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝ ꯈꯔ ꯌꯦꯡꯂꯨꯒꯅꯤ ꯍꯥꯏꯅ ꯆꯠꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗꯗꯤ꯫ ꯂꯣꯏꯅꯕꯤ ꯅꯨꯄꯤꯗ ꯐꯥꯎ ꯍꯦꯛꯃꯤꯟꯅꯕ ꯉꯝꯃꯕ ꯅꯤꯡꯊꯧ ꯑꯣꯏꯔꯦꯀꯣ꯫ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨꯅꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯂꯝꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯅꯠꯇꯦ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯒ ꯀꯩꯗꯧꯔꯕ? ꯃꯗꯨꯗꯤ ꯑꯐꯕ ꯋꯥꯅꯤꯅ꯫ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯄ ꯅꯠꯇꯦ, ꯃꯅꯥꯎ ꯌꯥꯏꯃꯗꯨꯁꯨ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯁꯣꯏꯗꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ? ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ? ꯂꯩꯃ ꯏꯕꯦꯝꯃ ꯅꯪꯒꯤꯅꯤꯗꯅ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯣꯝꯕꯁꯤꯅ ꯂꯩꯃ ꯅꯪꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯃ ꯑꯃꯗꯤ ꯑꯇꯣꯝꯕꯅ
ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃ ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ, ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒ ꯂꯣꯟꯅ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯅꯅꯕ ꯅꯄꯨꯔꯣꯏꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯨꯕ ꯀꯥꯟꯗ ꯍꯥꯟꯅ ꯁꯔꯨ ꯁꯤꯜꯂꯤꯕ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯅꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯕꯨ ꯑꯣꯜꯍꯟꯈꯤꯅꯕ, ꯍꯣꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯏꯅꯤꯡꯊꯧꯅ ꯊꯥꯖꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯃꯤꯔꯥꯏꯔꯛꯀꯅꯤ, ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯇꯁꯦꯡꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯆꯨꯝꯂꯕ ꯇꯥꯔꯕꯗꯤ ꯐꯩ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯋꯥ ꯈꯔ ꯈꯟꯅꯗꯕ ꯌꯥꯗꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯦ, ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯐꯠꯇꯕ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯕ, ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯁꯥꯏ꯫ ꯐꯩ, ꯈꯪꯒꯅꯤ ꯃꯈꯣꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯕꯨ ꯍꯥꯟꯅ ꯑꯩꯅ ꯍꯥꯠꯀꯅꯤ, ꯃꯗꯨꯗꯇ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯂꯩꯃ ꯏꯕꯦꯝꯃ, ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯂꯣꯟꯅ ꯇꯥꯔꯛꯄꯅꯤ, ꯂꯣꯟꯅ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯅꯥꯏ ꯑꯩꯕꯨ ꯀꯔꯤꯃꯇ ꯆꯦꯟꯅꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯅꯅꯥꯏ ꯑꯩꯗꯤ ꯂꯩꯃ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯄꯥꯎꯗꯝꯖꯕꯅꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜ ꯇꯧꯈꯤꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯑꯗꯨ ꯆꯠꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯕꯤꯕꯗꯣ, ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯕꯗ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯃꯒ ꯑꯃꯒ ꯑꯃꯠꯇ ꯅꯨꯡꯁꯤꯅꯍꯜꯂꯣꯏꯒꯦ꯫ ꯀꯨꯝꯍꯩ ꯌꯦꯡꯒꯦ, ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯔꯨꯕꯤꯗꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯝꯂꯛꯈꯤꯕ ꯄꯥꯎꯗꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯃ ꯑꯍꯜ ꯇꯔꯨꯕꯤꯗꯨ ꯃꯍꯥꯛꯀꯤ ꯈꯣꯏꯖꯤꯈꯥꯗ ꯇꯥꯏꯕꯪ ꯅꯋꯥ ꯑꯃ ꯃꯤꯇꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯣꯏꯔꯩꯍꯟꯅ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯔꯨꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯐꯖꯅ ꯂꯩꯔꯣꯀꯣ꯫ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯁꯨꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯇꯔꯨꯕꯤꯅ ꯍꯥꯏ, ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯅꯥꯎ ꯑꯅꯤꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯝꯅ ꯈꯪꯂꯣꯏ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏꯒꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯕꯅꯤ, ꯍꯔꯥꯎꯕ ꯁꯥꯁꯤꯟꯅꯔꯒ ꯊꯥꯅꯨꯡꯗꯅ ꯃꯔꯣꯡ ꯑꯃ ꯊꯝꯂꯤꯕꯅꯤꯀꯣ꯫ ꯇꯔꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯅꯥꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯂꯕꯒꯦ? ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯕꯅꯤ꯫ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕ ꯃꯤ ꯑꯃꯗ ꯍꯟꯖꯤꯟ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯁꯥꯎꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯔꯥ, ꯅꯠꯇ꯭ꯔꯒ ꯀꯅꯥꯗꯅꯣ? ꯇꯥꯟꯖꯥꯁꯤꯗ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯍꯩ ꯔꯥ ꯈꯔ ꯍꯥꯞꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯇꯩꯃ, ꯅꯅꯥꯎꯅ ꯍꯩꯀꯣꯜꯗꯒꯤ ꯍꯩ ꯈꯔ ꯏꯇꯩꯃꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯆꯔꯛꯄꯅꯤ꯫ ꯁꯤꯗ ꯍꯦꯛꯇ ꯊꯝꯖꯔꯒꯦ꯫ ꯇꯔꯨꯕꯤꯅ ꯃꯈꯣꯜ ꯋꯥꯔꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯍꯩꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯀꯅꯥꯗꯅꯣ ꯄꯤꯖꯔꯨꯆꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ,
ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯅꯥꯎ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛ ꯍꯩꯀꯣꯜꯗꯒꯤ ꯍꯩ ꯍꯦꯛ ꯄꯤꯔꯛꯂꯒ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯖꯔꯁꯨ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯗꯨ ꯍꯧꯅꯗꯦꯀꯣ꯫ ꯋꯥꯔꯛꯀꯤ ꯇꯌꯥꯜꯗꯣ ꯆꯥꯕꯗ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯀꯤꯖꯩ꯫ ꯀꯔꯤꯒꯤ ꯃꯤꯅ ꯄꯣꯠ ꯄꯤꯕ ꯆꯥꯔꯨꯒꯅꯤ? ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯎꯅꯤꯅꯦ, ꯀꯔꯤꯒꯤ ꯃꯥꯕꯨ ꯆꯤꯡꯅꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯑꯗꯨꯗ ꯊꯝꯂꯝꯃꯣ, ꯍꯣꯔꯦꯟ ꯈꯣꯡꯕꯥꯟꯗꯔ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯍꯨꯟꯆꯦꯛꯂꯨꯔꯒꯦ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯗꯨ ꯏꯀꯥꯏ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯍꯟꯅ ꯍꯥꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡ ꯑꯁꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯂꯅꯤꯅꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ, ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯕꯅ ꯁꯤꯜꯂꯤꯕ ꯁꯔꯧꯗꯣ ꯑꯩꯅ ꯑꯔꯦꯝꯕꯗ ꯁꯣꯏꯗꯅ ꯇꯥꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯕꯝ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩꯍꯟ ꯑꯁꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯃ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯑꯩꯅ ꯉꯥꯏꯖꯔꯛꯄ, ꯈꯟꯖꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ꯫ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯉꯩ, ꯃꯍꯥꯛꯅ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩ ꯏꯁꯥꯃꯛꯅ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯆꯤꯡ ꯑꯗꯨ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯥꯠꯇꯣꯛꯂꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯣꯜꯍꯟꯕꯅꯤ꯫ ꯂꯩꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ, ꯅꯪꯇꯗꯤ ꯍꯥꯠꯂꯒꯦꯀꯣ꯫ ꯇꯔꯨꯕꯤꯅ ꯃꯁꯥꯗ ꯊꯥꯡ ꯌꯦꯞꯇꯨꯅ ꯃꯀꯣꯛ ꯃꯔꯨ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯐꯝ ꯑꯗꯨꯗꯅꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯁꯦ ꯂꯣꯟꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯊꯦꯡꯂꯕꯅꯤꯅ ꯀꯅꯥꯃꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯥꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯁꯪꯒꯤ ꯅꯥꯀꯟ ꯑꯅꯤꯗ ꯍꯧꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯀꯨꯔꯥꯛꯁꯤꯡꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯍꯌꯦꯡ ꯂꯥꯏꯗ ꯀꯠꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯖꯕ ꯂꯩꯁꯤꯡ ꯑꯁꯦ ꯀꯨꯔꯥꯛꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯣꯡꯗꯨꯅ ꯂꯩꯍꯤ ꯆꯨꯞꯊꯣꯛꯂꯤꯅꯦ꯫ ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯅꯥꯗ ꯇꯣꯡꯂꯤꯕ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯀꯣꯛꯁꯨ ꯈꯨꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯀꯣꯛꯇ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏ, ꯏꯄꯨ, ꯑꯩꯅꯤ꯫ ꯂꯩꯃ, ꯅꯪ ꯑꯣꯏꯔꯦ꯫ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ, ꯅꯁꯨ ꯑꯩꯅ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯗ ꯅꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯝꯗ ꯂꯩꯈꯤꯕ ꯏꯄꯨꯔꯣꯏꯕꯗꯣ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯎꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯑꯣꯏꯅ ꯊꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯔꯨꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯣ ꯐꯔꯦ, ꯑꯩꯗꯤ ꯃꯝꯁꯤꯜꯂꯛꯂꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯑꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯔꯕꯅꯤ꯫ ꯏꯁꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯥꯡꯂꯒꯦ, ꯅꯍꯥꯛ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯇꯔꯨꯕꯤꯅ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤꯗ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ꯫ ꯃꯇꯥꯡ ꯑꯁꯤ ꯆꯥꯔꯤꯉꯩ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯦꯛꯇ ꯍꯥꯠꯂꯒꯦ꯫ ꯅꯪ ꯍꯥꯠꯂꯕꯗꯤ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯃꯃꯥꯡꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯪꯒꯟꯗ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯊꯥꯡ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯗ ꯊꯨꯝꯅ ꯊꯤꯜꯂꯕꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯂꯩꯃ, ꯅꯪꯃꯛꯅ ꯑꯩꯕꯨ ꯍꯥꯠꯂꯕ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕꯅꯣ? ꯐꯩ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯀꯅꯥꯝꯇꯗ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯐꯥꯔꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯨꯠ ꯀꯨꯔꯥꯛ ꯑꯣꯏꯅ ꯄꯣꯛꯎꯀꯣ꯫ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯐꯠꯇꯕ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥꯗꯨꯒꯤ ꯁꯥꯞ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯆꯨꯝꯗꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ
Tarubigi pibuknungda mitamliba taibang aduna thabong masing suraduna kana laikhanarami. Amaibi nupi amana mahaki seba tauri mapandana mapuraba ningthau poirehanna mabukningdang taknana leiri. Mikup amagi matungda thongjaw adudagi amu masugi kurak ama masa khap khaptuna paithoraklami. Ningthau poirehanna kurak amubadubu ubada haijei. Kadaidagi kuraknani masibo? Konung manung masidabu karamna kurak changlibano? Masujisisu amubanine. Yengbada ufana phasarine. Kurak amubadu konungi mapalomda asum paithokirami. Ningthau poirehanna amu khali. Karino? Aigi leimasibu angang unakibagi mawa mapaw mata tadribasibo. Kari tawba yarwajano? Tanjasida imungdagi amaibi nupidu thoklaklami. Amaibi nupiduna ningthauba yengduna asumna pawdami. Iningthau ibungo, nasigi mataw asidi onthokna ngakpa haibadu oigre. Asiguma mataw asidi pokngaidagi amukta phabu thengnarakchi. Kaidawba yarwabagi amaibi? Nate, mama masada aswayara ka yarwabra? Segna mukta tamo. Wafam ase ay tamlage. Aina tamli wafam asibu soidan thasabiyo. Leimagi siyom nungda maru huliba taibangdo. Mahakna taibangda tholak matamdadi taibang haksang oina tholaktre. Taibang mi amagi mahutta apaiba amuba kurak oina tholai. Wafam asi tabada ningthau poirehandi ingangaklami. Kari haiba? Aigi sabu kurak oina tholai haiba. Amuk mahakna ngayaki mamangda ukiba mafam adudagi paithokriba kurak amubadubu khangning amuk ningsinglaklami. Ngayaki mamangda imung usdagi paithorakiba kurak amubado aigi leimana pokpa aigi isado soidana oiramba tareko. Aigi isabu mataw karamna kurak oina poklibano? Amaibiduda yengduna hangjai. Amaibi, taibang migi mahutta kurak oina poklibasigi marambu karino? Horen numitangse masida lai oina kurumduna yengsi. Pawasimang tarubisu tarami. Kari, aigi sabu kurak oina poi haiba? Wafam asida adungai mahakna hatkiba laining manupaduna hairamkiba wafam adubu ningsinglaklami. Mahakna sumamakta oirabadi mahakki sab oina aigi isase taibang mi oina pokpaki mahutta kurak amubu oina po haina mana haikibaniko. Oh, aigi wakalna nakliba aina pumnamakpu lana urubaki mahiniko mase. Asumna mathamoida yamna ningamdana leizarami. Numidangi matamni matam asida konungi laisang adugi mamangda konungi miyoi pumba tinduna leirami. Lai krumbi amaibi nupi aduna hairai. Leima ahalgi masabu taibang mi oina pokpagi mahutta kurak oina pokpagi maramdo kari karamnano haibado ay yengjaragi. Tarubidi maram pumba mahakna khangjare adubu miya mamangda haidokjabadi ngamjadi amaibi nupi aduna hairai. Matam amada awang thangbada leiriba ching ase leiba laisang amagi mamangda lainingba nupa amana thangna thinduna siduna leirambado leima ahalna hatpani. Wafam asida makhoi mayamna leima ahalda loina yenglami ningthau poirehanna hairai. Tarubi, karino nangna toramliba sibo? Karigi nangna aduk phaba mi amabu karigi hatluribano? Tarubina wafam pumba adu haidokdaba yare khaladuna haidoklami. Matamduda aigi nakta konung asida minai oibi nupi ama khangna lakduna laining manupa amadi inawanigi maramda phatta wafam kaya ama tamsilaki. Masidagi aina laining manupa adubu lona hatki. Mahakna siramdaida aigi phamda aigi mitamliba angang asibu taibang mi oina pokpagi mahutta kurak amubu oina powa haina sap tauramki. Mahakna tauramkiba sabado ngasidi aina phangle. Puksel sauba ningthauna hairi. Phare, haukrabadi haukre. Hena khanjiluragano. Mafam adudagi makhoi singdu loina hanakre. Konongi nupa kharana hariba minai nupi dubu koithi thibada phangba kawba lekhide.
ꯊꯥꯁꯤꯒꯤ ꯃꯝꯂꯕ ꯑꯍꯤꯡ ꯑꯃꯈꯛꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯐꯝ ꯑꯣꯏꯔꯝꯕ ꯃꯤ ꯃꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯝꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯆꯪꯅꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩꯄꯥꯝꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯨꯔꯥꯛ ꯑꯃꯨꯕ ꯑꯃ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯟꯇ ꯈꯟꯖꯩ, ꯑꯩꯍꯥꯛ ꯑꯁꯤ ꯁꯥꯞ ꯐꯪꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯤ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯩꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯅꯤꯡꯇꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯔꯒꯦ ꯏꯊꯟꯇ꯫ ꯑꯃꯨ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯀꯨꯔꯥꯛ ꯃꯥꯟꯕꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯍꯟ ꯑꯃꯗꯤ ꯇꯔꯨꯕꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯀꯨꯔꯥꯛ ꯑꯃꯨꯕꯗꯨꯕꯨ ꯊꯤꯕꯗꯨꯃꯛ ꯐꯪꯈꯤꯗꯦ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯁꯥꯞꯇ ꯑꯣꯟꯈꯤꯕ ꯀꯨꯔꯥꯛ ꯑꯃꯨꯕ ꯑꯗꯨꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯇꯥꯏꯕꯪ ꯅꯨꯖꯥ ꯑꯃꯒꯨꯝ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫